Akashbani Imphal Nayani Devi ne pau pajari. Leibaki atai mafam singalloina na Manipur sungasi tara suba Armed Forces Veterans Day lisingani kuntaru Imphal gi Manipur State Film Development Society MSFDS ki Palace Auditorium da pangthokre. Thauram aduda Rajapal Ajay Kumar Bhala Chief Secretary Dr. Punit Kumar Goyal na chingba saruk yakhi. Armed Forces Veteran Day asi leibak asigi ahanbai Indian Army gi Commander in Chief Field Marshal KM Kariyappa na tauram bathabak sing adubu ikai kumnabo utuna chaihi khudingi January 13 da pangthokpani lisinga machamapan yangkai umdoigi ngasigi numit asida mahak thabaktagi pothakhi. Armed Forces Veteran Day da Rashtrapati Draupadi Murmu amasung Aksel Mantri Rajnath Singhna ek servicemen singda Shraddhanjali katune ikai kumnabo utli. Rashtrapati na hai ek servicemen singi hanbalai taba thaunana Bharat maja khudingmaki pungning itil oiri. Manipur dangasi kunthatare Super Drivers Day pangthokli. All Manipur Road Transport Drivers and Motor Workers Union gi miyeng makhada Joint Coordinating Committee kunthatare Super Drivers Day observation lisingani kuntarung na sinduna numit ase thangmaiban gi thau ground da pangthokre. Thauramdu da Imphal Dimapur lambi amasung Imphal Jiribam lambi da lamdam asigi miyamgi hingbada changba tangai phata potlam pusinna bo honabada thawaina pon thapi kraba driver chahum taramapan gi mapamda miyamna hikal ekatamduna ikai kumna bo utkhi. Jiribam da so all Jiribam Road Transport Drivers Union na sinduna kuntratare Super Drivers Day PWD Guest House ta pangthokhi. Thaurama duda Jiribamgi Additional Deputy Commissioner T.S. Manoranjan, Additional SP T.S. Kamaljit Singh amadi District Transport Officer Jiribam M. Vikas Singh na chingba saruk yakhi. Laikhidraba driver singi maphamda lai sukatpa minute ama tumina leptune ikai kumnabo utpa amasung laikhidraba driver singi imung manungda khudol potpi bana thauram adugi mapungoiba saktam oikhi. Board of Directors ki thabak pubagi matam loiraba Manipur da lairiba register tauraba cooperative society singna chaihi asigi March 13 phawada annual general meeting amasung audit account pangthoknaba amadi Board of Directors ki mikhal pangthoknaba register of cooperative society Manipur gi cherol amana hairi. Cherol aduna hai mamang chahigi November phawada Register of Cooperative Societies Manipur amasung jila punamaki district cooperative officers singda punna register toba cooperative society lising taran thoi chama kuntrama thoigi manungda lising taruk chauhum humputareti inactive oire amasung Manipur Cooperative Society Act lising amachamapan humpuda taruki section humpudra manga amasung section marifuma thoigi provision sing Indre. Arunachal Pradesh ki Mukhyamantri Pema Khanduna haurakliba naharol singi marakta mamalon sijenabi chang hantarakliba duda nungnangba phongdok loduna tribal loan sing yongkhattuna thamnaba athuba thabak laukanaba appeal tawri. Bichom Jila ki Banada Akaru So Phuruki Saro Festival ki Golden Jubilee Thauramda saruk yaraduna Sri Khanduna hai Yelhau Lol Sing Yumda Amasung Kala Sanskriti Thauram Singda Numit Khudingi Sijana Batangai Pade Amasung Madudai Imung Manung Ahalaman Amasung Institute Sansingi Thaudang Yamna Jawi. Tripura ki lau singu mantri Ratan Lal Nath na hai Pithapuli Utsav asi chumnagi folk tradition amakhak nate masi raija adugi lau singu tauriba singi khunai amati laumi singi suba nomba kanba adubu sak khangbani. Agartala da Lankamuragi Alpana Gram da Information amasung Cultural Affairs Department na sinba numit humnigi Alpana amasung Pithapuli Utsav hudok laduna mantri na hai khungangi nachan abi sing yokhatuna thamba abisi lau singubu ikai kumnabani amati laumi singi mamal naidraba danbu anowa mirolda khanghanbani. Rashtrapati Draupadi Murmu numin inigi khongchata hayengdagi Punjab ta chatkadauri mahakna Amritsar da leiba Guru Nanak Dev University gi yangkai suba Golden Jubilee Convocation da athoiba mithung oigani. Tha sigi tara tarukta Rashtrapati na Jalandhar da Dr. B.R. Ambedkar National Institute of Technology gi kunmathoi suba convocation da mahiroi lising ama jamri yangkai ni thoida degree yanthokani Paulo Jare.